social media dagi update am kholo khocaraga maitayna lan hobani separate administration natana solution laite hairui haina miyamna naga MP Alfred Arthurbu yaningde haiduna sangakpam bazar da rally lakpada police na sathan kidre lan manungda CM sinba yaroi haina laukre aki ekhang nangan kiwa wakhal machet amata khanthaba ngamdabagi thawongni mahiroi lotaruk ngasia kampata laiba Ideal Girls College ta hangduna leiriba relief camp ta laiba inmate singna satkiba khongchat amaga mari lenana khongchat adubu Manipur police na tear gas mok bom na singba kaptuna tan khaina bo honabada mafam aduda leiriba Eastern Ideal School akampat hairiba mahiloi sangasida mahi tamliba pikliba sahi nauriba mahiroi singbo aki ekhang phawon kiba amadi nangan kiba thawong adubu mahiroi lu tarukna akanu mongda yaningda phongdoragle mahiroi lup asigi lusingba singna punna khuyek piduna thadorpu cherol amada hai miyamna hawrakpa yaw thingna bagini harabasu mahiloi sang singda amadi mahiroi singda aki ekhang nanghanba ase wakhal maseram ta khanta bangam dabagi thawongni loinana yamna leibak macha ta da thawong ase makha tana tawidana basu mahiroi lu tarukna mari lena khudimaki mafamda appeal tawragle terrorist government gi thawong yaningde Totomsana hairok police station dagi nongmai kap tholaga hairok tagi khungak pusing tan thongnaba lanai club ki mioi khara sijinarabra singnaba leire haina Totomsana nungsaba president all hairok united club organization na ongdokre CM Biren gi anek pakhune ki police singna Totomsana nungsaba bo airport tagi kidnap tawraga mafam khangdana manghanna bo hona khiba thodok Manipur miyam nok sakhini asigum maram chadaba Manipur police ki lecha sajad asibu Totomsana na tukuchare Manipur sarkar gi sipai sing asi CM Biren gi khongup sengdongnaba phanik sunaba leiba police sipaira hanglei government ama leiraga mi hatpa phaba ngamdaba yum mai tharaga yum mai thaba mi phaba ngamdaba yum mai thabi khraba mioi sing lajena duna leire mayum lejadraba mioi sing nupianga ahalaman safam thafam khangdana laifam tumfam khangdana awaba kaya mayong naduna relief camp da sahi amaga tha kaya awaba khangduna leiriba sibu yengdaduna leiriba Manipur government amadi India government asibu Totomsana nong sabana tukuchei masibu democracy satpa Bharat haidora India ki democracy asi namtha ki democracy ni haibasi malengi miyamda Manipur na saki oire Manipur sarkar gi MLA minister sing mamitanglaba mana panglaba makhut teklaba makhong yaudraba saruna saba mitam ngakta oiramle Manipur gi MLA minister sing asi Biren gi khungup sengdongnaba amadi phanek sunaba leiba MLA minister oiramle taragani thoi suba Manipur legislative assembly ki mifam famlingida IDP singna rally chatkre impact news ki pawmi ama police na phubadagi sokle sahi amaga thamari helaglaba Manipur da hojik thokliba irang asina maram oiraga committee on protection of Maitai victim morena senduna mafam kayadagi lajena tuna tongan relief camp sing da sangjafam loduna leiriba inmate singa punsinaduna makhoi relief camp ta lainingdre athuba matamda makhoi gi asengba mayumda halan biro haina khongjang sangsinkhre khongjang adobu thingnaba honabada Manipur state force ki maikai degi tear gas cell mogom kya sijinaduna khongjang adu thingnaba honabada mioi tara so open nangki adumapu relief camp ta leiriba inmate singa state force ka pung ama hena muknaraba matungda khongjang adu makhatana akam patagi singjamai jinga mathawba lakhi khongjang adu saruk yakiba singna hongdorokpagi matungina sahi amaga thamari helaglaba phawba palebelenga asina karisu thausadana leiri maramasina penaraktabana relief camp ta leiriba singna makhoi gi asengba yumda halan biro haina khongjang asi sangsinbani khongjang asi da leiriba state force singna makhoida olsendona tear gas cell sing amadi smoke bomb kaya kapsendona thingna bohonaribasi ngasi aikoina waribasi makhoida thoktabagi ne haiki karigumba thuba matamda makhoibu asengba mayumda halan bidrabadi akanba khongjang kaya sangsingani masina laingakna makhoibu hat ke harabasu hatokbiro masagi asengba yumda logaina leiba phangloidabagi saruk sikibana hena fai haiba wafamsu hongdokhi nakalamaromda ngasi khongset adu pawlong nabagi dabak mafam adu da sangsinkiba impact news ki pawmi RC mangang chabu Manipur police ki SI amana phurakre RC mangang na phongdoropagi matungina police person sing aduna masa pawmi ni haina masak taklo phawba mahaki thabakta khongpang kaurokpudana tana mobile phone thugai biki masigi sumathakta mahaki khadangi sarukta khutumna thilakpadagi sokpana maram oiraga mafam mari phot ki soglaba RC mangang cha hojik Rajmedi city da pukalaktuna layeng sathari amju amadi EGM na soglaba RC mangang cha gi asokpagi phibam yengsinbaga loinana media body anisigi oiba mifam amasu pangthongnaba thaurang taukre hari